Online Manipuri ayuki pau miyeng tabiro pumnamang putoy laishramna khurumjari ahanbada Aroiba pau. Sovereign talk natana India government ka makal amatagi wari saroi haiba firef hongba leite. Mazo haf thingbaga luf asiga mari lenade luf ki ming sizinaba amadi counter revolutionary group sagodpagi chairak pigani KCP PWG Government of India gi oiba yaroidaba lalong singi manung chana hokiwa September 13 da makhoi gi surrender policy gi manung chana wari sananaba haure hariba adu People's War Group Marxist Center ka karigumba hiram amatada mari lenade sovereign talk natana India government ka makhal amatagi talk tawdaba haiba Strategical Core Committee gi firef hongba leiroi haina KCP People War Group Marxist Center gi Central Media Coordinator gi Secretary Comrade Lenin Maidaina thadorok pachero amana hairi chero asin hai neo imperialist India gi satellite state ama oina thengkhang kayada chalaikhiba kleptocracy lengak amadi makhoi gi protocol vampire mercenary sing loinana traitor reactionary elements sing puna chaminaduna communist ihobu muthatnanaba hotnaduna communist ideology da contradict oiba pseudo revolutionary kaya amasu lepa leitena puthorokpana leptri asumna lisang sina chatharakpa makhoigi aronba amadi afongba lalong kaya asigi manung chana ngasi aikhoigi iramdam asida lepa leitena laibang miyamda awaba piba yawolufki mingda halingba leitena senkai thumkai tawba masana masabu yawoloini haijaba yawoloigi maikhum uppa yawolup singi ming sizinaba amadi micro gang sing hojik tholeba leibaki irang asibu golden opportunity ama oina lauduna lepa leitena MLA minister kharana magi khudong chabi semba leftri athuba matamda leibang miyamda karamba MLA na karamba group sembano haibadu taklagani neo imperialist India gi sponsor makhada thoklakli hariba micro gang sing asina sengna chumna yawol lalhau changseleba yawolup singi oina di mingchat thiale Hojik leba asigi luraba tanfam asida kamdawna leibang miyambu tangdu leitana lehengani amadi hojik tholiba irang asigi waroisin puraknaba honabagi mahut makhoigi sponsor makhada semkiba counter revolutionary group singa wari sanabagi khongthang lokotpa haiba asi iramdam asibu tasengna muthatpa manghanba pambagi khudamni amadi lisang sina chatharakpa iramdam asidagi yawolup sing muthanaba lalong amani masigi mayek laraba khudam harabadi makhoina semjaba counter revolutionary group singi manungda tasengna yawol ihobu luching lamba hojikna makhoigi kaisum sangda on naiduna thamliba comrade ahal pai khomba maitei amadi comrade ahal khoirangba khuman anigi ming hapchenba sini kariguma nampu hafuda makhoi anibu makhoigi center drama da yahan khragasu people war group Marxist center ge SCC na laukiba piref hongloi amadi makhoi anina lauramba thodang chairman amadi general secretary gi fam comrade ahal Bazi macha amadi comrade moramba maitai namhot sinkrabani nakalamaromda tha sigi taragi nungtigi fongba print and electronics media singda mazo haf koba electronics products sing yonba dukan ama thingle haina hawlakiba adu loop asiga karigumba hiram amata da mari leinade loop asigi oina yawol ihoda yemau naba thodok singa yausin daba haiba principal adu ngang na chatkani hiram asigi matang da chenaram sing loop na yengduna leitholoi amadi kamdawna loop ki ming season aduna media sing da fongdokli bano haibasi achabu wahang ama oiri media housing da counter revolutionary group sing sokotpa yaurabra haiba loop yengsilagani karigumba chenaram labadi chenaram sing fongpham thokpa chairak pigani haibaga loinana media sing na supau fongdringai da kupna yengsin bina balalolup asina thamki Urkhol district ki manung chaliba litan bazar amasung lital khul asi tangkhul singi paripuri gi lamni masida Kukisingna ain kana khunda sinbe yaroi haina Government of the People's Republic of Nagalim Nscn IM gi wung tangkhul region gi central administrative officer W sayaina thokpa cherol amana hairi cherol asina makhata na haribana tangkhul naga Longna chahi asigi September 18 da thokiba administrative order amada litan amasung litan bazar asi tangkhul gi khul sikibung sarkabung village ki saruk amani haiba asi mayek sengna fongdokre tangkhul naga longi wafam asi Nscn IM gi wung tangkhul region na mapung fana sagoli litan bazar bu sarai khong kuki khul gi chief soyam baitena khopsenduna mahaki khulgi lamni haina taknaba honariba asi handokadabani soyam baitena litan bazar bu sarai khong bi kuki village ki lamni hariba asida sikibung khulgi
ꯍꯦꯟꯗꯃꯦꯟꯅ ꯑꯌꯥꯕ ꯄꯤꯈꯤꯕ ꯂꯩꯇꯦ, ꯈꯪꯕꯁꯨ ꯂꯩꯇꯦ꯫ ꯅꯥꯀꯜ ꯑꯅꯤꯅ ꯂꯤꯇꯥꯟ ꯕꯖꯥꯔ ꯃꯇꯥꯡꯗ ꯃꯇꯝ ꯈꯔ ꯌꯦꯠꯅꯗꯨꯅ ꯂꯥꯛꯈꯤ, ꯑꯗꯨꯕꯨ ꯃꯔꯤ ꯂꯩꯅꯕ ꯁꯤꯚꯤꯜ ꯀꯣꯔꯠꯅ ꯂꯤꯇꯥꯟ ꯕꯖꯥꯔ ꯑꯁꯤ ꯁꯤꯛꯀꯤꯝ ꯈꯨꯜꯒꯤ ꯁꯔꯨꯛ ꯑꯃꯅꯤ, ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯄ ꯉꯝꯈꯩꯒꯤ ꯃꯅꯨꯡ ꯆꯜꯂꯤ ꯍꯥꯏꯅ ꯋꯥꯌꯦꯜ ꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯝꯖꯥ 1973ꯒꯤ ꯗꯤꯁꯦꯝꯕꯔ 7ꯇ ꯏꯅꯈꯤꯕ ꯌꯥꯅꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯛꯀꯤꯝ ꯑꯃꯁꯨꯡ ꯁꯥꯔꯩꯈꯣꯡ ꯀꯨꯀꯤ ꯚꯤꯂꯦꯖ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯃꯔꯤ ꯂꯩꯍꯟꯅꯕ ꯑꯃꯗꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯅꯕ ꯌꯥꯅꯕ ꯄꯨꯔꯛꯄꯒ ꯂꯣꯏꯅꯅ ꯁꯥꯔꯩꯈꯣꯡ ꯀꯨꯀꯤꯒꯤ ꯆꯤꯐꯅ ꯂꯨꯄꯥ 10,000 ꯁꯤꯛꯀꯤꯝ ꯈꯨꯜꯒꯤ ꯍꯦꯟꯗꯃꯦꯟꯗ ꯄꯤꯕ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯁꯦꯟꯐꯝ ꯑꯁꯤ 1974ꯒꯤ ꯖꯨꯂꯥꯏ 31 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯌꯥꯅꯈꯤ, ꯑꯗꯨꯕꯨ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯊꯨꯒꯥꯏꯗꯨꯅ ꯁꯥꯔꯩꯈꯣꯡ ꯀꯨꯀꯤꯒꯤ ꯆꯤꯐꯅ ꯂꯨꯄꯥ 10,000 ꯈꯛ ꯄꯤꯔꯛꯂꯝꯂꯒ ꯑꯋꯥꯠꯄ 10,000 ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯅꯈꯤꯕ ꯌꯥꯅꯆꯦꯔꯣꯜ ꯑꯗꯨ ꯆꯠꯅꯕ ꯌꯥꯗꯕ ꯆꯦꯔꯣꯜ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤ ꯂꯩꯅ ꯂꯩꯅ ꯁꯥꯔꯩꯈꯣꯡ ꯚꯤꯂꯦꯖꯀꯤ ꯆꯤꯐ ꯍꯦꯟꯈꯣꯊꯥꯡ ꯕꯥꯏꯊꯦꯅ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯂꯤꯇꯥꯟ ꯕꯖꯥꯔꯕꯨ ꯁꯥꯔꯩꯈꯣꯡ ꯚꯤꯂꯦꯖꯀꯤ ꯂꯝꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯆꯠꯅꯕ ꯌꯥꯔꯣꯏ꯫ ꯋꯨꯡꯇꯥꯡꯈꯨꯜ ꯔꯤꯖꯟꯅ ꯂꯤꯇꯥꯟ ꯑꯃꯁꯨꯡ ꯂꯤꯇꯥꯟ ꯕꯖꯥꯔ ꯑꯁꯤ ꯁꯤꯛꯀꯤꯝ ꯈꯨꯜꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯝ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯦꯟꯈꯣꯊꯥꯡ ꯕꯥꯏꯊꯦꯅ ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯄ ꯆꯠꯅꯕꯤ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯑꯃꯗꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥꯒꯤ ꯆꯠꯅꯕꯤ ꯉꯥꯛꯇꯨꯅ ꯍꯤꯔꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯈꯪꯍꯜꯂꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ Nscn IMꯒꯤ ꯋꯨꯡꯇꯥꯡꯈꯨꯜ ꯔꯤꯖꯟꯅ ꯄꯤꯔꯤꯕ ꯋꯥꯌꯦꯜ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯅꯥꯒꯥꯒꯤ ꯀꯁꯇꯃꯔꯤ ꯂꯣ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯈꯨꯜ ꯑꯁꯤ ꯇꯥꯟꯊꯣꯛꯄꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫